Malemgi oina COVID-19 positive oiba mising crore nipan lakh yankai taro lising yankai humdoiga chamngaga nifumapan sukrai. Laina asina maram oiduna laikidaba mising na lakh tara nipan lising yankai humdoiga chamaga kuntra humdoi sukrai. India ki oina hausi fawbada positive oiba mioi crore ama lakh ahom lising nifuga chamriga hufumapan sukrai. Amadi laikanaba ngamdana COVID-19 maram oiduna laikidaba mioina lakh ama lising nifumapan ga chamriga hufumapan sukrai. Thawal district ki tongan ba mafam anida chahi sudaba bor kanya sing luhongna bahona ramba luhongfam ani Thawal district ki child marriage officer child line Thawal amasung Thawal district police na thingkhre. COVID-19 vaccine ki matangda opposition party na rajniti tawduna leire haina BJP na maral sirakli. Paumi singa unabamada BJP ki wangangloi Sambit Patra na phongdokhibada Corona vaccine ki matangda opposition party singna rajniti tawba haibasi laibak thibani phongdokhi. Center ga lomi singi loop ni fumathoi ga tareshuba tangka ki wari ngarang New Delhi ki Bigyan Bhavan da sanakrai. Wari sanabadu da Union Agriculture Minister Narendra Singh Tomar, Commerce amadi Industry Minister Piyush Goyal amadi Minister of State for Commerce and Industry Som Prakash na sarukyaki. Union Minister for Youth Affairs and Sports Kiran Rijiju na Assam Rifles Public School ama sangakrai. Ngasi Silongda Union Minister na Khelo India Sports School ama hangdokhibani. Hausi fawbada school mapan Khelo India Sports School oina sakhanglei.